ngasi kuki zogi meeting da kuki MLA amata laktre haina social media singda video thaganarakle mamang da tawni tawkhiba kuki zo meeting tawba ngamdaduna tokhiba meeting adu ngasi sisi pura twkhre adumoina mak MLA sing amata laktabadagi case ona asawba phongdokkhre haire angang ama lukkhre haire hairoki tourist place ama oidiba melai tampaki pukri da khongjom papal dagi angang sing irujabada angang ama lukhibadagi phawgalaktre haina social media singda thaganarakle makhataba update ngaminase Indian Army no Myanmar ki territory lansilaga NSCN KYA ki kemta drone strike chatakre manga hatkre haire Indian Army na Arunachal Pradesh ki lonaba Myanmar ki territory da leba NSCN KYA ki kemta ngarang numidang waram akana mongda paksana drone bombing sathaduna attack sathakre attack adu da lalholop asigi senior leader ama yamna tamthina sokle aduga mahake bodyguard jauna kedar manga sire hare pausna makhata na haribana Indian Army na attack sathakiba NSCN KYA ki kem ase handakta ikui dana tha asigi taratarukta Myanmar ga lonariba Arunachal Pradesh ki Sanglong district ki manungsanba Manmau da leba Assam Rifles ki company operating base COB da attack sathakiba da balup aduge kedar sing sangjapam lauraga leiriba mafam amani haire Assam Rifles the attack satharamba NSCN KYA gi kedar sing adu mafam adu da leire habagi akanaba paw ama phangbadage ngarang numidang waram akana mongda paksana drone bombing sathabani haire maduda NSCN KYA gi kem adu sauna ama ata thokpada natana lup asigi senior leader ama yamna thina sokhi aduga kedar mangana laikidabani haire Indian Army na NSCN KYA gi kem adu da paksana drone bombing sathakiba adu ki matangda Indian Army ki maikidagi official oba confirmation amata phangba leite adubu high level intelligence ki source ama ki matungina advanced surveillance capability sing maroina precision guided bomb sing na sing basijina duna attack adu sathaki bane haire panba yable thasi ki tara tarukta NSCN KYA amasung alpha I gi apun batem amana Arunachal Pradesh ki Sanglang district ki Manmau mea da leba Assam Rifles ki kemta akanamong da attack sathaduna sauna amata thuan kibagi thodok laikhrabane Purup amatana khut thingjen pham thokte hana phongdorakle sawongbung kabui khunjaw da yungleba yek salai leba purup kun kamanga gi mameng hakpa indigenous pillar ama Manipur da laireba yek salai leba lusingba singna magi purup ki ngamjaba senkhai puthokna duna yungleba pillar ni masida kanagumba purup amatana khut thingjen pham thokte pillar ase yek salai leba purup singi pillar ni masida makhata na chayat na ba pibi gano hana khoibu purup ki maikai dagi apel tawri hana uipo khoibu maruo kokaru to Tamenglong district na thadrok pasero Community Reserve oina lauthokpa yaning de hana thamlakle Churchandpur district ki Henglap TT block ki manungsanba Lailong Lamjapau jurisdiction manung da leiriba maming leiriba Lailong Espu Community Reserve oina S Gangte amasung Manipur Sarkar ki Forest Department na lauthokpa ki thawng ase Henglap subdivision da leiriba khulsingi sip amasung chairman singna yaning de haina Henglap subdivision sip association na thadrokpa cherol amana hairi cherol sna makhata na hairiba na Lailong S Community Reserve ase sembada masina sokhala mari lenaba chip singi ayaba amata laukiba leite loinana community reserve ase sembada masiga thangnana leiriba kanpi muntha kamkailon naupanglon saibung amasung saichang village ki chip singi ayaba laukide maramaduna thonga se akanbong da yaningte amasung condemn tawi hana phongdokhre Muivah gi loinabi Prakahau Muivah yauna advanced team Manipur da thunglade IM gi atokilon sar Muivah Dimapur dagi helicopter na ukhurda hayang ayuk thunglaragani haire Zahi Yankai gi matungda ahanbo oina NSCN IM gi atokilon sar Phingalen Muivah hayang ayuk Dimapur dagi helicopter tungduna Ywrakhre district headquarters sa thunglargani Mahaki khongsar asigi mangjawnana team oina mahaki loinabi Prakahau Muivah yauna security guard sing aseyuk Manipur thunglare team adu ngaseyuk Hebron dagi Kohima phauduna Ywrakhre district laklaga mau yoksilakhe mafam adu da naga gi lusingba mayam amana IM gi flag paiduna harau tayamna okay makhoi tadubi toloi lambida Ywrakhre gi damak numik jungba adwaida senapati thadokhe Pausna makhata na hai atokilon sar hayeng numit jungba matamda Ywrakhre district headquarter da pangthokpa miyam gi mifam amada wangangane nungthil gi pung ahum makhai taba matamda Muivah mafam adudagi mahake ponafam lamdam somdal khul da chatkani khongsar adusu mahak helicopter da oina chatkadawri nungthil gi pung mari taba da mahakpu maseng yamlaba mafam dugi miyamna harau teramna okadawri NSCN IM gi lusing ba thingalen Muivah na Ywrakhre district ki somdal da sayol amarom laigani mahak thasagi kunga mapanda ayuk pung mapan makhai tabada
somdaldagi helicopter tongduna laklaga ayuki pung 10 da Senapati District Headquarters da thungane numit adumaki ayuk pung 12 makhai chatpada public meeting amada wangangane October 28 asimaki nongthel pung ama makhai tabada mahak Dimapur gi damak Senapati thadokhigane haina official oipa paw amana haire masagi sahi maudraga mathoi suraba nagalu singba asina khulai paibagi ihauda yauduna sahi 50 rongi mamangda mayum thadoktuna chatkibane khunja singna khungangi tongan wampham singda poster kaya thetuna moibabu taramna oknabagi thorang kaya tauri nagalu singba sege khongsat mai pakhanabagi pandamda tangkhul phurukki luchingba sing mahairoi singi lop civil society organization amasung church ki luchingba singna amata oina khosamnaduna Ukul District Headquarters amadi Somdalda Muibabu taramna oknaba thorang lokhatpa loikhre tangkhul singna nat ki oiba phizo setuna taramna oknaba thorang tauri haire Tamenglonggi CSO singna contractor singa yanaba purakre Magul leba moongda matam sana thabak loisinabagi matangta Tamenglonggi civil society organization sing amasung contractor singa gi marakta yanaba purakre hiramasagi matangda NSCN gi chairman su oiriba CSO singa convener Ariang Panmaina thadrokpa serol amana hai lenga kamari lenaba department ayaba pi kibagi matungina yamna athuba matamda rigid pavement lambi semba loisinabagi matangda nakalani yanaba purakle CSO singa monitoring team ama semba galoinana construction ki thabak thoram singda sang naina yengsinaba thorang lokhalagane contractor na subcontractor singi khutangda thabak suhandanabagi matangda su yanaba porakle magul leina kuina satkadaba moongda thabak suhanabagi pandamda CSO singna akhanaba thorang ase lokhalakpani haide Manipur sahi anigi manungda huina sikpadagi siba mioi nipan saokhre haide Manipur haukiba sahi anigi manungda huina sikpadagi sikiba mioi masing nipan sure haina official singna phongdokhre tha anigi mamangda huina ona sikiba class 12 tambata ngaiba naha amaso ngarang wimski ICU da laikhidrabane masagi sahi 19 surba Imphal West District ki kanto makha lekai dagi naha adu hydrophobia gi layong uthorakpadagi October 19 da mahaki apokpine Rims Hospital da pukhalakibane competitive English school da class 12 tamliba mahiroi adu tha anigi mamangda yumlo nabagi huinau amana sekhiba lei haide hospital gi report matungina nomit kharanigi mamangda sikhre haide case sing tha taruki manungda loisenaba khangankhre Panduna lairiba civil case sing tha taruki manungda loisenaba Supreme Court na High Court punamakta khangankhre hauzik laiba asigi tongan bawpham singda civil case lak 8.82 panduna lairi hiramasigi matangda Justice JAB Parbiwala amasung Justice Pankaj Mitagi bench na haikhre sahi asigi March thadagi hauzik phawbada civil case ki petition lesing kuntra ga nipan ga chatruk matpho manga dispose tawkhre adumoinamak laiba ki tongan bawpham singda case lak mapalom panduna lairiba se nungnangba pokningai ni Supreme Court na high ki miyamda asumba while phanghanabagi pandamda lairiba High Court singna civil case sing matam chana loisanaba thawrang lokhatkadabane District Judiciary na paikhatpa thabak thoram singda su High Court na mateng pang sinduna civil case punamak tha taruki manungda loisanaba thawrang lokhatkadabane tongan ba High Court singda panduna lairiba case singi report pikhalakhrabasu Karnataka High Court ki oinadi civil case kaya panduna lairiba ge haibagi matangda mapung phaba report amta pikhalakpa leitre haina phongdoraklei Kwairamban Kaitel Khwaidigi Sinba Mafam Oire Haidi Manipur da missing yamba phurup ama oiriba maitei singi khwaidigi sauraba kumai singi manungda ama oiriba ningol sakoba thoronggi potchei leiba lakpa singna Kwairamban Kaitel Khwaidigi Sinba Mafam Oire Ningol Zakobada Kudol Pinanaba Potchei Labor Laknaba Masung Ningol Oibising Mapam de Satpada Punaba Potchei Labor Lakpa Masung Zakobaga Marilena Sana Taknaba Polam Sing Labor Lakpa Migi Masing Asum Hangalakle Yamlaba Miam Asit Traffic Police Namaong Sumna Sathanaba Honabada Apanba Oidi Quaidigi Head of Kudong Sadaba Pibam Ama Mayok Nadiba Haibataragadi Potchei Labor Lakleba Singna Purakpa Makal Makakiagi Engine Panba Gari Sing Asana Park Tawasine Lambi Mayada Parking Pesinba amasung ngasige oina Diwali Festival ga mari lenana tangai fadaba polam sing leiba laknare ngasinamidang maigi kumhai yengnanaba mi yamna laknagadabana makhogi sathoksin tawbada khudong sanaba lambi da gari thahandaba amasung one way gi param nga ngasatnaba numidang waramdagi haurakpana maram oiraga amuka hena lambi khudimak suchin khre mara asida mahiroluk taruk ki volunteer singna khwainaman kaithal da hangdokliba dukan singna pochagi mamal henjena yon handanaba campaign sathari mamal hena yolamba dukan sing thong lon hanbagi thabak ngasi su sathari haide
Manipur ki handloom handicraft ki polam singna airport ki leiting oide haide. Ministry of Civil Aviation ki One Airport One Product Scheme ki makhada Birtikendra International Airport da airport as venue for skilled artisan of the region ABSAR outlet ama hangdoktuna Manipur ki handloom amasung handicraft ki polam singna airport asigi leiting laihanba ngamkhre. Manipur Lega ki Textile Commerce and Industry ki Additional Secretary Anurag Baspai Handloom and Textile ki Director amasung Manipur Handloom and Handicraft Development Corporation ki Managing Director Alangbam Zitena Singbana Thasa ki Taranipan da outlet adu hangdokhibani haide. India government ki khongthang asi Manipur Lega na thabak ta onthokpa oina hangdokliba outlet asida yunggi leiteng ki polam sing state asida sajaba life hadavi kauna ki pothok sing li wana saba polam sing amadi thambal dagi lang sungdoklaga saba phirol sing amadi tongan ba culture ga mari lenaba phijol sing amasung lengyan sing phanghan ba haure hariba outlet asi state asida leiba self help group sing na tha ani khuding gi pali nainaraga phamgani hauju phawbu gi oina de outlet asi hangdokpa gi ahenba sanpham natraga tha gi sanpham amata airport authority of India na PU hairako leitre mapalam dagi lakpa langpoiba sing na main market laktuna state asi gi handloom gi pothok sing leiba gi khudong chaba leram dabadu haujukti kokla hade matam chana mikhal pangthokpa ngamdarbadi madugi Texas Congress na puba ngamgadawribra haina MLA bomchana phungdokhre. Congress Party na Manipur ki Assembly muthalaga mikhal nauna pangthokadabani haina demand tawribasi karigumba Assembly muthatkiduna MLA amata leitraga mikhal matam chana pangthokpa ngamdrabadi madugi Texas Congress na puba ngamgadawribra haina BJP Manipur Pradesh ki spokesperson su oiriba lamlai SG MLA KSC bomchana hanglakle wafam singarang nitapa chu thekta leba thambal sangleda MLA sapam kuljakeswar amadi karam shamgaloina na pangthokkiba pawgi mifam amada MLA bomchana phongdokhibane bahana makata na haikibada BJP ki MLA masing suna amadi center da su BJP ki lengak leiraga state sida lengak semba ngamdre hairibasi sanaba yaroidaba wafamne state sida law and order kaitharakpadagi sahi sege February 16 dagi PR thamduna assembly suspended animation da leide masida leidiba MLA na lengak semge haina claim tawba yabagi rule amata leite hojik leidiba law and order ki phibam sida popular government thamba yare haina laptoppa amadi suspension da leidiba assembly revoke tawraga popular government semba yare natraga yade habasi central government natana kanamatana lepangamloi haike BJP habasi NDA bu lusingliba national party ni BJP legislature wing gi lusingba khanbada BJP ke state president national observer natraga representative amasung BJP ke MLA sangi joint meeting amada khangadabane adubu phibam sida congress na assembly dissolve tawraga election tawbiro haribasi congress ke khutta election tawge tawroi habagi power leibra assembly dissolve tawruraga election pangthokpa ngamdrabadi PR makha sangthana laikhibadagi lakpa miyamna thengnarakadaba awabasing adugi Texas Congress na puba ngamgadawribra haina hangke